ngasi ayu phongkiba tuan Manipuri siphongsing amasum thokhiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada khongjom lan gi athawbusingda JP nadana laisukatuna khurumkhre ningtamba ngaknaba lanthingna kiba sakthokchaningaini JP nada lakadaba lambida go back BJP Murdabat ahaina irambaga loinana phiral sing thodeklamle ngai khong khunauda go to village 2.0 thorom pangthokre haba maru oiba paw sing ngasi phonghiba si phongsingi headlines oidi mama leba kiningkha tamba ngakna bo khonabada masagi thawai kathokiba athobusingi maphamda laikatpagi khudongchaba phangle hairaduna freedom fighter pauna brazaba CMD atay athobusing aduna British ki mayukta lanthengladuna mama leba kining tamba ngakna bo khonakibadu sakthoksaningaini haina BJP ki national president JP nadana phungdokre Wapamasi matang sahigi angan basarukta pangthokadoriba taraganithoi suba Manipur Legislative Assembly gi mikhalga mari lainana numit nini gi khongsati Imphal lakhiba BJP gi national president ngasi khongjom gi khebasing khongda leiba public park pangthokiba miyam gi mifam amada saruk yaraduna phungdokibani makna hai athobusing aduna British singda aikhoi imaleba ki damak thawai fawba thadokpa ngami haibadu khanganki Adumadumakna leba sigi ningkha tamnabagi sangsinba khongjang amani amasum lantheng aduna awangnong poklamdamgi lambisu yatlamkhibani haina pali Touramle aduda Chief Minister N Birens Works Minister Thongam Bisorjit BJP Manipur Pradesh ki President S Sharda amasum BJP ki National Spokesperson Submit Patra su saruyaki Miyamagi mifam aduda Thawbalam sum Kaksing district ki manungda laidiba assembly constituency singdagi lakpa BJP bu sawgatpa miyoi lising kun manga rom henba na saruyaki miyoi singadugi mathakta district anisida BJP gi intending candidate oigadoriba miyoi singsu saruyaki adumoinama BJP gi national president na kheba singkhongi public park ta pangthokiba mifam aduda saruk yanaba lakhiba lambi gi manungsana Kodom Pokpi Sports Complex Gate Mapada Go Back BJP Murdabat haina Koilas mathakta angauba masuna tharam khibaga loinana khongjom yoramdai uningkhongi lambida nagyetta yungba BJP gi phiral sing thodek lamba sutenaki panba yabadi Wangjing Tenthai Assembly Constituency gi manung chanba khongjom War Memorial Complex ta leiba mafam asida pangthokiba miyam gi mifam asigi mangoinana numit marini mangani gi mamangdagi Get Sabagolona Pirals, Yungduna Tamlakibani Haidi. Koilas the Iramba Wai Singasi, Nasi Ayuk Angan Madat Hangner Kibane, the Butung the Mapam Singadu, the BJP workers in Tolokuna Lambi Matak the Touramle Wai Singadu, Mutalaga, Go Back, INC, Murdabat, Haina Muk on Tokradi. Adumanama House Pobi or Nadi Lambi Matak the Iramni Wai Singasi Kanana, even no Hiva Kang Dribagalona, Lambi Nakal the Yungba Piral Sing, Todek Lamba Dusu, Karamba Bioina no Hiva Kangmangam Drihadi. Amaramda, Bisnupur District Administration, Sindunanga Sidigi, Horaga Tasiki, Kungani Fauba, Numit Hubni Subna Satagada Belengaki, go to Village 2.0, Naikon Kuno Playground, how to create. Bisnupur District, Uena, how to keep a Touramle Sida BJP National President. Jagat Prakash Nada, Chief Minister N Biren, Party ki National Spokesperson Samit Patra, Union State Minister Pratima Bhumik, Rajya Sabha ki Manipur gi MP Lashim Sanajabamadi, Lenga ki Minister MLA Singamadi Makok Thongbo official singsu saruyaki. Ngasi haudokiba go to village 2.0 ki Touramle sida tuan ba Loisang Kuntra gi stall humpuguni pan hangdokpa loinena ahobu numita beneficiary sahumga Kuntra ga nipana kana besing phangan ki haina supali. Atopa paomana asiba haksang leramle ngasi ayo angan bapung tarugrom tarakpada tauksem PS ki manung chanba oinam long amasum nungkal gi marakta leiba samaga humdra ga taret milestone manakta nupa amagi asiba haksang leramle miyoi du sei kuntra gi nifu phaw gi manung da leiba miyoi oigane masam teli khadangi koi somi masapai kulai kusuni foot manga gi inchi manga wangi amuba hapen ama setlaga angauba amasum higok masuna langba Kudang Yaw Furit Lilami, Maki Maming Matak Hangduk Nabagi Damak Zanimski, Morsurida, Buraktuna Tamkre Hines Pali, Atopa Pawamana, Drug Kingpin, Kasim Ali, Delhi Police Nafare, Lupa Lag Amagi Reward Lak Tukraba Police ki Constable Oiramadigi suspend Auduna Ladiba, Prokem Offender ni.
Manipur Police Department ki constable oirambadagi suspension na lairaklaba matung interstate drug heroin lalonbagi kingpin ama oiriba AMD Kasim Ali Saini Fugunethoi Delhi Police ki special cell gi team amana ngarang Chuchampur gi mafam amadagi fagat pangam khibaga loinana mari lainariba Manipur gi court gi transit remand lauraba matung Delhi Police na makoi gi custody da numit 10 remand laukre matam kharagi mamang na mahakna MD Ikabal Khan amasum MD Isakauba miwe anida heroin number 4 kilogram tara khusinaduna leba asigi tuan ba state sing supply tonaba hona khibadigi miwe anisina heroin kilogram mangana barairi da piram laba matung kilogram tarana Delhi da MD Nazim Kobo miwe amada pinana bo hona rakpada Delhi Police na malem gi kaithil lupa crore nifurong gi oigadaba yam laba heroin gi consultant adu Delhi gi mafam amadagi fagat pangam khibani thaudo adu thokiba sayesigi July digi hauraduna Delhi Police ki special cell na MD Kasim Ali bu Kupsen senaduna lakhibani adubu mahak Myanmar border dagi Chuchampur fawraga lakani have akaknaba information amadagi Delhi gi police ki special cell gi team amana mahak lakadabu mafam singda lang thak tuna leiraga ngarang mai pakna fagat pangam khibani hari wafam asi Delhi Police ki Deputy Commissioner of Police na ngasi official oina phongdokhibani Makasa tharakpo ina to papawa mana Hill Area Committee haibigi muhuta Schedule Area Committee haigadabani LCTT Hill Area Committee haibu wayeshina mara moiraga maitai singi right matpire kudam oina hairabada Langol Singh Andro Kwaktha Kauktruk Baruni More Kaubru Singh Sang Chuchampur na singma mafam singna maitai singna khundari Amaromda Valley area oiriba Chuchampur Kangpokpi Zuko Valley urkhul lairiba Valley Kyasu Hill Area Committee de yauri Maramaduna Hill Area Committee haibigi muhuta Schedule Area Committee haigadabani haina Leadership Council of Thangta LCTT gi convener W Bojendro maitena thadorakpa sirolamana phongdorakli sirolasin hai economic blockade haibasi sovereign state amana atopa sovereign state amada war declare tawba matamda sejinaba strategy ni masi Manipur miyam gi mathakta war declare tawba ka chap mane leba amagi manungda leiba organization natraga kanglup amana economic blockade tawba haibasi yeknaba Manipur thugai pa pamba atopa leba ki proxy force amana proxy war sathabani haina logani maramasina state of Manipur amadi Union of India na athuba matamda economic blockade amuhana satharingaida CRPC gi section 25A gi makhada Directorate of Prosecution ama semduna IPC gi section 148 149 amasung 120B gi makhada sumoto oina FIR tawnana ba sem saduna laigadabani loinana national highway da matik chaba security piduna miyam gi punsi amadi lanthum ngak pangamdrabadi lainga na tax lobgi wan thok laitre amasum sing the law and order ngak pangamdre haina logani maramaduna state force masing hengat handuna law and order amasum international boundary ngak nabagi damak thabak paikhatpiyu masina human rights violation amadi security gi expenditure hantahangani haina supali makasa tharakpoini state gi wangmara thokpa ten ma pau khara myamna thamjage anauba variant ki matangda sapsana haibangamdri Britain South Africa di ihan hana thengnakiba COVID-19 gi anauba variant asina ngasi phawbada thengnarakhiba COVID-19 makhal singi manungda khwaidigi hena mapangal kanbu oigani haina Britain gi scientist na phongdokhibaga loinana anauba variant asida hauzik kapliba vaccine asi effective oibra natragana oidabra haibadu sapsana khangmangamdri haidi UK da hiramasiga mari lainana paikhalakpa section thorangi saru ama oina albag asigi citizen singna South Africa Namibia, Botswana, Zimbabwe, Lesotho, amadi Switini, Lewak sing satpada thingwa thamkre UK Health Security Agency na hiramasiga mari lainana phongdorakibada nauna thengna khraba COVID-19 gi anoba variant B.1.1.529 asi hana lairamba variant adudagi tongali India ri hana thengna khiba Delta variant gi handaki asina amuke hena mapangal kalamba yai haina thajanari Karigumba anoba variant asina sandoraglabadi chawna khudong chadaba sing mayoknagani haina su phongdokhi atopa pawmana Israel da anoba COVID-19 gi variant detect tokre South Africa ri hana sandorakhiba hena mapangal kanbu COVID-19 gi anoba variant adugi case ama Israel da thengna khre haina health ministry gi maikedi gi phongdorakhiba ga loinana akan ma section thorang sing lokhat ba hokre hari
हिराम असिगा मरी लेना मिनिस्ट्री मखा ताना फोंदोखिबदा अनौब कोविड की बेरेन इन्फेक्ट तौहनख्रब मियोय अदु हंदक्ता मलावी दगी लाखिबनी माकु तोंगाना आइसोलेट तौदुना थमखिबगा लोइना महाका जर्नी पुलप मियोय सिंग मसा खंगदोक्तुना टेस्ट तौबगी थबक सथरी मदुदा मियोय अनि अमसु पॉजिटिव ओइरम थेंगनख्रे मखोय अनिदा पॉजिटिव ओइरक्लिबसि अनौब बेरेन अदुरा हाइबगी मतंगदि चपचाना खंगमंगमद्रि मखोयगी सैंपल सिंग मरी लेनब डिपार्टमेंट थाखरे अथुब मतमदा खंगमंगमलगनि सुहाइरि मिनिस्ट्री असिना मखा ताना फोंदोखिबदा पॉजिटिव ओइरमलब मियोय अहुम कोविड-19 वैक्सीन फुल डोज कापख्रब ngaktani मरम अदुना अनौब बेरेन असिदा हौजिक कापलिब वैक्सीन असि इफेक्टिव ओइदबगी असौब ममी अमा तारि मरम अदुना लेबा असिगी मियामना यामना सेक्शन ब मथौ ताइ हाइखिबगा लोइना मियामना कोविड-19 गी मरी लैनना सेमखिब सतना कंगलोन सिंग ngakna सतना बामदी लेबा असि थदोक्तुना सतनबा अकनबा मोंगदा वार्निंग तौरक्ली हाइनसु पाउसना मेक्सिंगना फोंदोरक्ली अमरमदना IPS ऑफिसर सरंबा अमा कोर्टना बेल पीखिद्रे नौना रिक्रूट तौबा IPS ऑफिसर अमा सारगा कार अमा तोंगदुना इन्फॉर्मेशन ब्यूरो IB की ऑफिस संगलंबगी मराल सीरब नुपा अमा इराय नुमित दिल्ली की कोर्ट अमा बेल पीयु याखिद्रे सीरिबा मराल की अरुवा फिबम अमसुम हौरक्प स्टेज की फैक्टर सिंग खनरगा मेट्रोपॉलिटन मैजिस्ट्रेट मनु श्रीना प्रदीप शर्मा की बेल एप्लीकेशन डिसमिस तौखि मैजिस्ट्रेट हाकी करिगुम बेल थदोप तारबदी एक्यूज असिना विटनेस सिंगदा इथिल पीब नत्रगना एविडेंस दा अकाइब पिरप याय एक्यूज असिना मिनिस्ट्री ऑफ होम अफेयर्स की असेंबा लोगो यावबा इनेबो कार अमा तोंगलगा IB हाउस दा संखि हाइरि मिनिस्ट्री ऑफ होम अफेयर्स नोट ब्लॉक की सिलम यावना तुवान बा फेक डॉक्यूमेंट कया कार अदुदगी फंखि मार्क नवेंबर 13 तफाखि एक्विस रिप्रेजेंट तौरिबा एडवोकेट मनोरंजन कुमार महाकी मयोक्ता नमथाक तौबगी मराल सीब लेते अमसुम अतई चार्जसिंगसु अरुब नते हाइबदुना कोर्ट बेल पिबिना बाहाइजखि एक्विस अदु IPS ऑफिसर सादुना अमसुम होम अमसुम डिफेंस मिनिस्ट्री गुम्बा गवर्नमेंट की स्टाम्पसिंग सिजिनरगा गवर्नमेंट की सेक्रेट एजेंसी दा संगलंबगी अरुब ऑफेंस कमिट तौखि हाइरदुना पब्लिक प्रोसिक्यूटर अस्विपना बेल अदुबो अपोज तौखि वफम पुनमक तारबा मतुंग कोन एक्विस अदुदा बेल पीखिदे हाइनसु पाउसना मेक्सिंगना फुंगदोरक्ली मखा चथरपोइन मणिपुर की मरुएबा पाउ खरा मणिपुरना अमुकसु मोस्ट इम्प्रूव स्टेट ओइरे कुमजा इंग्लिशिंग अनिगा कुंदा मणिपुरना इंडिया की अपिक स्टेट सिंग मनुंगदा मोस्ट इम्प्रूव स्टेट की मना फंगख्रबा मतुंगदा अनिरक सुबो ओइना चलिबा सै असिदसु अमुक हना अवार्ड असि फंगमंगमले इंडिया टुडे ग्रुप न पीबा स्टेट ऑफ द स्टेट अवार्ड की मोस्ट इम्प्रूव स्मॉल स्टेट ओवरऑल की मना से अपिक स्टेट तारा की मनुंगदा मणिपुर न पॉइंट ख्वाइदगी वांग फंगदुना अहान पोजीशन द लाखिबनी मणिपुर न अपुम पॉइंट लिसिंग अनि की मनुंगदा लिसिंग अमगा सनिगा कुंथ्राग हुमदोग पॉइंट अमा फंगदुना स्टेट तारा की मनुंगदा ख्वाइदगी फब स्टेट की मना से फंखिबनी मिजोराम न पॉइंट लिसिंग अमगा चामगा यांखै की मपन फंगदुना अनिसुबा अमसुम सिक्किम न पॉइंट लिसिंग अमगा सुमगी मौद्रागा तरेका पॉइंट अमा फंगदुना अहुम सुबा ताखि गवाना पॉइंट 17 का मौद्रागा पॉइंट 3 फंगदुना ख्वाइदगी सोथब स्टेट ओइरि हाइना पाउसना फुंगदोरक्ली अमरमदना लैकाय मियामना वाकत मिफाम सतखरे नवेंबर 19 दगी मांखरे हाइदुनु इमुंग मनुंग अमदि लैकाय मियामना थिनरगलबा मतुंगदा नवेंबर 19 द सेकमाय तुरेल सीना फंखिबा अवांग वाबगाय दगी सगोलसिम नीलकांत सयंखै मिहात सीनबा मियोइसिंग पुथो ओहाइना अवांग वाबगाय कम्युनिटी हॉल द मियाम गेबा वाकत मिफाम सतखरे मिसी मरी लेन सेम की JSC अवांग वाबगाय डेवलपमेंट कमिटी अवांग वाबगाय मैरा पाइबी अवांग वाबगाय साइनिंग क्लब सिंधुना सतखिब वाकत मिफम सरुक याखिबा JSC की कन्वीनर फिजम प्रियो कुमार हाय लेखिद्रब नीलकांत नवेंबर 19 मयुम हंजिलक्तरे हाइना माकी इमुंग मनुंगसिंगना कोइथि थिरखि मधुदा लेकाय मियामनसु सरुक यासिंदुना नीलकांतबु पुन थिमिनखि थीबी याब थीरब मतुंगना फंगदबदगी खुलसिगी युमथोंग खुदिंगदा संगदुना थीब हुमबगी थबक सथरगनी हाइना मियामगी ओइब वरेप तारब मतुंग हेक नुंगानब नवेंबर 19 दा नीलकांत सिकमाय तुरेन मपालु सीरगा लेरम थेंगनखिबनी मांगना सीदुना लेरमलिब मफम असि मियामना हंजिन हंजिन थीरुरब मफम अमनी अरुंबा पोसकुंबा मना माकोक थोंबगी फिबमदा लैरम थेंगनखिबनी मिसी एसि कनागुम मियोय खरना हातोकलबा मतुंगना थमलंब ओइगनी हाइबगी सिंगनबले
November 19 फाउबगी मनुंगदा मियार असिदा चेनबसिंग पुथोकदबनी मतम असि फाउबगी मनुंगदा पुथोकतब ngamdrabadi khul thangnaba miyamga loinana makhal makha kyagi khongjang sangsinanaba sem sare haina makhatana phongdorakli amaromdana MLA bu mingsa thianana bu honabani Khurai Eshing MLA Susindro masa laktuna NPP gi thaumi ama bu phuki haibadu ma pu mingsa thianana ba honaba thawbongni haina 3/1 khumido board level committee gi president Khairudinna phongdokre Paumising unaba mada mahakna hai haukiba November 19 numidangda Khurai haikru makhong thokiba thawdo adugi matangda palladuna hai November 19 da 3/1 dagi 3/4 fawbagi boot committee gi members singna boot sing adugi ningol singbu sakobagi thoram ama pangthoknaba sem saringaida ANPP gi thaumi kharana makhoi gi party gi phiral yung khatlakpadagi makhoi gi thoram pangthokpham adudagi phiral yung thanaba hairubada ningai sangdanabagi thawdo ama thoki loinana BJP gi thaumi singna ANPP gi mirep Jayananda gi mayamba bu faki thawdo adugi matungda Jayananda mafam aduda lakhibaga loinana MLA Susindro su mafam aduda yoraki Jayanandana MLA da adugumba thawdo amuk hana thwandana ba mahakpu sakotpasingda haijarage haibadigi Jayanandagi mayambadu thadokhibani adubu mathangi numita MLA masa laklaga ANPP gi mida khutthakhi haina phongdorakpa lebak thibani masi MLA bu mingsa thianana bo hona ba thawdokni haina supali amaromdana MLA na numai uttuna ki halambagi thawong condemn tawi Mandal lakadori betaragani to Suba Manipur Legislative Assembly Mikalda Mari Lainana Langthabal AC da BJP gi mirep oinaba thorang toriba ti Sumarjit amadi ACAC ki MLA Karam Shyam gi workers sing gi marakta thokiba khatna sainabagi thawdo amada MLA masamak laktuna nongmai sattuna miyamda kian khangalami haibagi mayokta ngasi Langthabal Kunja Bazara Sumarjit pu sagatpa BJP gi workers sing na wokat mi phamduna khongjang sangsinkhre Khongjang aduga mari lainana BJP Langthabal Mandal gi president Maibam Joy Kumar hai ACAC gi MLA si hana LJP dagi BJP da sanglakrabasu party asigi Langthabal Mandal da mahak BJP da yaure haibagi document oiba yaba aibasi rule amata fawba pirakpa leitri Maramaduna mahakpu BJP Langthabal Mandal na masakhangde party masial gi marakta laibak thiba thawdo ama oina MLA asina mereb oigadoriba Sumarjit ki yumda laktuna nomai sattuna miyam khelambagi thawong worker masial gi marakta nungsina handana ba amadi BJP bu mayeng tagadaba tawbigano haikhen su phongdorakli States ki wangda thokpa aten mapaw khurana imung amagi miyoi mari halamle Uttar Pradesh ki Prayagarsta sahi taraga taruk surabi nupi masa ama amasum sahi tara suraba nupa masa ama yauna imung amagi miyoi mari ngarang ayuk makhoi gi yumda halamle Sidul kas amu oiba imung adugi mari mata singna nupi masa adu hatringai mamangda rep tawkhiramba yai haina phongdokre miyada do awang mathaki zata yawi haiba thangnaba imung amana sathabani haina makhoina maral siki Police na gang rape amasum mi hatpagi maral sing yauna miyoi taraga mathugi mathakta FIR ama lakhatkre hauji phawbada miyoi nipan phakre masagi sai yankhai suraba miyoi ama makki sahi nifuga manga surabi nupi amasum makhoigi angang singgi haksang adu ngarang ayuk makhoigi yumda sina phangkhibani nupi masa adugi haksang adu yum adugi ka adugi manungda lairamkhi aduga atopa haksang humna punna sumang lairamkhi sohaidi amaromdana warning gi nongmai amasum Tear gas kapre Solomon Island khudaki oina international peacekeeper sing thajilakhiba political hingsa gi humni suba ngasi irai numita prime minister Manase Sogabare gi yumaduda attack tawnabu hotnarakhiba irang hoba miyoi sing tankhainaba police na warning gi nungmai sing amasum tear gas kapre protester lising kyana parliament Langoi san kiba amasum parliament ki mapana lebe building ama mai thakiba lunena prime minister mafam lakhokna ba demand tawkiba yum sakesa numitagi irang adu hokibani protester singna police station ani yauna building kya mai thakre ngasisu Solomons ki konung Soniara gi mayada protester sing tankhaina ba police na warning gi nongmai sing kaptringai gi mamangla yamdrabada building ama mai thakre haina pausna mayek sing sapali Makasa tharak poina atopa paw mana ex-minister Shyamkumar ki worker ama hat ke Touramle Imphal numit nini ki khongsa tangarang numidang akhanaba charter flight amada thunglakhiba
BJP की नेशनल प्रेसिडेंट JP Nada ओकपगी थौरम याव सत्किबा आंध्र केंद्र की एक्स मिनिस्टर थनाउजम श्यामकुमार की वॉकर अमा सखंगदबसिंगना फारगा नंबुल तुरेल खोनुंग पुशिलगा इसिंग नमसिंदुना हाट की थौरम हादि सखंगदब नोंमै पाइबा कांगबुना फारगा नंबुल तुरेल खोनुंग पुशिलगा हाटनाबो होटनरमले हाइरिबा श्यामकुमार की वॉकर रोइबा मियोइदुगी मिंग खेत्रिमयुम किरण से कुंत्रागनिथु अपक्पा इतो कवि इम्फाल ईस्ट डिस्ट्रिक्ट की आंध्र केंद्र की मनुंग सना लैबा याइरिपोक याम्बे मयाइ लेकाइदगिनी मा हौजि इम्फाल की रिम्स लेकनरी ngarang राजनीति की लौतुनबो मानबा मोंग थोकिबा थौदो अदुगी मतांगना सखंगदबसिंगना फादुना पुरगा इसिंग नमसिंदुना हाटनाबो होटनरमले हाइरिबा किरण की अपोकपा मपाबुंग खेत्रिमयुम इतोना हाइ किरण मसामक BJP की नेशनल प्रेसिडेंट JP Nada इम्फाल लाक्लिबा दुबु ओकनबगिदमा ngarang नुमिदांग BJP की कैसामपात लेबो ऑफिसता गाड़ी असौबा त्रेता अमदा तोंगदुना चटखिबने BJP ऑफिस मना कैसामपात पावर हाउस ममांगना फमलिबा दुकान पटफमदगी असापो चानाबगिदमा गाड़ीदगी कुमथदुना मांगना नुमिदांग पुंग 8 मखाइरोम तरमदाइदा खोंगना सतलुबदा नुमै मसा पाइबा सिंगांगबम तंबा एलाइस इबोम चकौबा अमा यावना सखंगदबा खरना किरणबु फारगा मखों मुखुद पुनमक फाजिलगा तुरेल खुंनुंग मनुंगदा पुशिलगा इसिंगदा नमसिंदुना हाटनाबो होनखिबनि ngaranggi thaudo adura senabasing Manipur sarkar na akanma miyeng sangduna phagatuna sapsabe action lokhat piu haina kiran gi apokpa itona phongdokhi माना मखातना हाय हौजिक सोक्तुना हॉस्पिटल लेकनरीब माकी मसानपा किरना तमलखिबा पावगी मतुंगिना माकपु फादुना पुरुबसिंग अदुगी मरक्ता हौजिक आंध्र केंद्र इंटेंडिंग कैंडिडेट ओइरिबा लौरेमम संजोयगी अकनबा वॉकर ओइना लेबा याम्बेमदगी तंबा कौबा अमा मसखंगी मागा मसुमाकी खोंबुसिंग माकपु किहलगा नमदुना नंबुल तुरेल खोनुंग मनुंगदा पुरगा इसिंगदा नमसिंदुना हाटनाबो होटनरमनि मी फाबदा सेनबा श्री तंबा अमसु माका लोइनबा सखंगदबा मियोइसिंग अदुना याम्बेमदगी एक्स मिनिस्टर श्यामकुमार की अकनबा वॉकर अमा ओइरिबा सरुंगबम बिमोल पुथुरौ नाका लोइनना गाड़ीदा तोंमिनरखिबदु कदाइदा सटख्रबगे माकपु मफम अदुदा कौरगा लखनबा ngamlagadi किरण मु थातोकपिगे हाइनसु कयारक हना कियानखि अदुबु तसिंगनमक्ति माकी मसानुपा किरणना BJP ऑफिस तमना लाखिबा गाड़ी अदुदा बिमोल लोइनरखिदे बिमोल यरोखिबसु लैते किरण बु फारगा तुरेल अमदा ममाय नमसिंदुना मसुम इसिंगदा लंगथदुना हानबा होटनरंबा किरणना हाइसिंगना तुरेल लांथोक्तुना कैसामथोंग अहंथेम लेकाइगी युम अमदा चेंसिलकपदगी क्लब अमसुम मैरा पाइबिसिंगना किरण बु कनबिखि मदुगिदमा कैसामथोंग अहंथेम लेकाइगी मियामबु थगसरि हाइरि असिगुंबा मथोंग मरम खंगदना आंध्र केंद्रदा इरांग सगतुना मसुम मिशन प्रजा अमबु हानबा होटनबा अमसुम मियामबु नुंसीनहंदबा होटनरिबसिंगदगी मियामना सेक्शनबियु माकी मसानुपा किरणदा थोकरिबा थौदोसि मतुंगदा कनागुम अमतदा थोक्तबा ओइसनो मरा लेबसिंग पुलिसना फाबिरगा सेराक पिबियु सोक्लबा मसानुपा किरणबु ngarang राजमिनिस्ट्रीदा पुना पुखतुना लायेंगलबा मतुंगदा ngasi रिम्सदा अमुक मखा ताबा ट्रीटमेंट गिदमा पुखलखिबनी हाइना किरण गी अपोकपा इतोना फोंदोरकली हौजिक ओइनदि म्याम पाउक्स मतांग से लुसिनजरगे मसुम पाथोक्सकिबदा सोइखिबा लानखिबा क्या यावरसि म्यामना ngakfigini amasum मतामतमगी मरुएबि इ पाउक्संग लेपतना अपडेट पिजरखे नसु चैनल असigi makeidigi thamjari and thank you